ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯊꯤꯔꯝꯂꯦ, ꯄꯨꯝꯅꯃꯛ ꯐꯖꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯑꯔꯣꯏꯕ ꯃꯇꯝ ꯑꯃ ꯂꯩꯔꯝꯂꯦ꯫ ꯐꯖꯕꯒꯤ ꯃꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯜꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯐꯖꯕ ꯊꯤꯕ ꯍꯥꯏꯕ ꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯁꯦꯝꯂꯤꯕ ꯈꯨꯠꯁꯦꯝꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯈꯨꯅꯤꯡꯊꯧꯅ ꯀꯣꯜꯂꯛꯄ ꯃꯥꯂꯦꯝ ꯂꯩꯁꯥꯗꯣ ꯂꯥꯏꯕꯛ ꯃꯄꯥ ꯆꯨꯝꯅ ꯅꯝꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯐꯖꯒꯅꯤ꯫ ꯆꯕꯥꯛꯅꯅ ꯑꯃꯁꯨꯡ ꯍꯦꯟꯖꯤꯟꯅ ꯍꯦꯟꯅ ꯐꯖꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯝꯂꯨꯔꯕ ꯃꯥꯂꯦꯝ ꯂꯩꯁꯥ ꯃꯒꯨꯟ ꯃꯥꯡꯕꯇ ꯅꯠꯇ ꯑꯩꯒꯤ ꯁꯛꯁꯨ ꯊꯤꯍꯟꯒꯅꯤ꯫ ꯃꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯋꯥꯔꯤꯗꯤ ꯄꯨꯟꯁꯤꯒꯤ ꯐꯖꯕ ꯊꯤꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯁꯦꯝꯂꯤꯕ ꯑꯩꯒꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯄꯗ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯀꯞꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯖꯥꯠꯅꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯃꯩꯔꯥꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯃꯥꯡꯗ ꯇꯥꯍꯧꯕ ꯕ꯭ꯂꯦꯀꯤꯡꯒꯤ ꯏꯗꯨꯁꯨ ꯐꯖꯅ ꯇꯩꯊꯣꯛꯂꯝꯂꯦ, ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯁꯦ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯇꯦꯕꯜꯗꯨꯗ ꯃꯈꯨꯝ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯤ꯫ ꯈꯦꯔꯅꯤ꯫ ꯍꯣꯠ ꯀꯦꯁ ꯃꯅꯨꯡꯗ ꯌꯥꯎꯕꯅ ꯁꯥꯔꯤ, ꯃꯅꯤꯜꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯀꯥꯔꯤ꯫ ꯃꯈꯨꯝꯗꯣ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯝꯂꯒ ꯇꯦꯕꯜꯗꯨꯗ ꯏꯔꯦꯟꯖꯅ ꯊꯝꯈ꯭ꯔꯦ꯫ ꯈ꯭ꯋꯥꯡꯁꯨ ꯁꯨꯞꯂꯝꯕ ꯐꯩꯖꯨꯞꯇꯣ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯂꯥꯏꯖ ꯃꯈꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯨꯝꯊꯔꯛꯂꯦ꯫ ꯁ꯭ꯂꯤꯄꯔ ꯐꯥꯎꯕ ꯇꯣꯡꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯍꯦꯜꯂꯞ ꯆꯠꯂꯦ꯫ ꯋꯥꯅꯔꯨꯕꯅ ꯃꯍꯩ ꯏꯁꯤ ꯁꯤꯝꯅ ꯇꯨꯝꯊꯅꯕ ꯇꯥꯟꯖꯥꯅꯤ꯫ ꯂꯥꯏꯖ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯀꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯍꯥꯛꯅꯤ꯫ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯈ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯉꯁꯥꯏ ꯕ꯭ꯂꯦꯀꯤꯅ ꯈꯣꯠꯂꯝꯕ ꯗꯨꯔꯕꯥꯁꯥꯒꯤ ꯄꯦꯟꯇꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯂꯥꯏꯖ ꯀꯣꯏꯅ ꯌꯦꯡꯂꯒ ꯊꯤꯔꯛꯏ꯫ ꯃꯐꯝꯁꯤ ꯂꯩꯔꯕꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥ ꯈꯟꯖꯤꯜꯂꯨꯗꯦ, ꯊꯑꯣꯏꯅꯁꯨ ꯌꯦꯡꯁꯤꯜꯂꯨꯕ ꯂꯩꯇꯦ꯫ ꯀꯥ ꯃꯌꯥꯝꯗꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯀꯥ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯀꯣꯏꯅ ꯊꯤꯔꯛꯄꯗ ꯎꯔꯛꯂꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯊꯦꯠꯂꯝꯕꯗꯣ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯂꯥꯏꯖ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯄꯦꯟꯇꯤꯡꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯦꯠꯅ ꯅꯞꯈꯤꯕꯅ ꯇꯔꯥꯏ ꯂꯧꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯖꯕꯤ ꯊꯥꯔꯒ ꯅꯥꯀꯟ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯕꯗ ꯄꯦꯟꯇꯤꯡꯗꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯧꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯄꯦꯟꯇꯤꯡꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯄꯥꯏꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯃ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖꯗ ꯏꯉꯛ ꯉꯛꯂꯤ꯫ ꯀꯥ ꯑꯗꯣ ꯂꯩꯅꯨꯡꯗ ꯁꯥꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯥꯅ ꯂꯦꯞꯂꯤꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯑꯔꯣꯟꯕ ꯔꯨꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯦꯇꯦꯆ ꯇꯧꯔꯤ꯫ ꯂꯥꯏꯖ ꯊꯣꯡꯂꯣꯝꯗ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯐꯅ ꯁꯥꯡꯉꯤ, ꯆꯥꯎꯔꯥꯛꯅ ꯁ꯭ꯇꯦꯞ 10 ꯍꯦꯟꯅ ꯑꯣꯏꯕ ꯁ꯭ꯇꯦꯌꯔꯀꯦꯁꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯣ ꯑꯔꯣꯏꯕ ꯁ꯭ꯇꯦꯞ ꯑꯗꯨꯐꯥꯎ ꯂꯥꯏꯖ ꯇꯥ ꯀꯨꯝꯊꯔꯛꯂꯤ꯫ ꯀꯥꯗꯨ ꯏꯃꯝ ꯃꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯀꯩ 4ꯗ ꯂꯩꯔꯤꯕ ꯁ꯭ꯀ꯭ꯔꯤꯟꯁꯤꯡ ꯑꯗꯣ ꯀꯥꯞꯊꯣꯔꯛꯄꯒ ꯃꯉꯥꯜꯅ ꯅꯥꯛ ꯌꯦꯠꯁꯤꯡꯗꯣ ꯃꯌꯦꯛ ꯈꯔ ꯎꯏ꯫ ꯀꯣꯏꯅ ꯌꯦꯡꯉꯤ ꯂꯥꯏꯖ꯫ ꯂꯩꯅꯨꯡꯗ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯃꯇꯝ ꯆꯪꯅ ꯍꯦꯟꯅ ꯂꯨꯅ ꯅꯥꯟꯅ ꯁꯥꯔꯤꯕ ꯃꯐꯝꯅꯤ꯫ ꯐ꯭ꯂꯣꯔ ꯐꯖꯅ ꯇꯧꯏ, ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯇꯥꯏꯜꯁ ꯁꯤꯠ ꯅꯥꯟꯅ ꯊꯥꯔꯤ꯫ ꯋꯥꯜꯁꯤꯡ ꯑꯗꯣ ꯃꯁꯥꯗꯨꯒꯤ ꯃꯇꯤꯛ ꯅꯥꯜꯂꯤ꯫ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯛꯏ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯃꯌꯦꯛ ꯂꯥꯅ ꯊꯣꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯣ꯫ ꯃꯥꯏꯀꯩ ꯑꯃꯒꯤ ꯁ꯭ꯀ꯭ꯔꯤꯟ 2ꯗ ꯊꯣꯛꯂꯤ꯫ ꯁꯨꯗꯦ, ꯔꯥꯅꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ, ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯥꯏꯔꯒ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯕ, ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯅꯕ꯫ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯖ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯅꯣꯡꯗ ꯐꯨꯗꯤꯠ ꯐꯨꯅ ꯍꯩꯊꯕ ꯅꯨꯃꯤꯠꯇꯨꯗ ꯁꯨꯗꯦ ꯑꯃꯁꯨꯡ ꯕꯦꯗ ꯃꯥꯌꯣꯛꯅꯅ ꯂꯦꯞꯂꯤꯕ ꯚꯤꯗꯤꯑꯣ ꯑꯗꯣ CCTV ꯐꯨꯇꯦꯖ ꯑꯃꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯤ꯫ ꯀꯥ ꯍꯦꯟꯅ ꯖꯨꯝ ꯇꯧꯁꯤꯟꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯕꯁꯨ ꯁꯨꯗꯦꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯋꯥꯔꯤ ꯈꯔ ꯇꯧꯔꯝꯂꯒ ꯁꯨꯗꯦꯅ ꯕꯦꯗꯕꯨ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗꯣ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯃꯀꯣꯛꯇꯒꯤ ꯍꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯇꯧꯗꯨꯅ ꯇꯥꯛꯂꯤ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯨꯝꯅ ꯊꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯊꯣꯡ ꯈꯪꯂꯛꯇ꯭ꯔꯕꯗ ꯅꯨꯄꯤꯗꯣ ꯄꯥꯈꯠꯅ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯦ? ꯃꯃꯥ ꯕꯦꯗꯗ ꯏꯃꯥꯁꯤꯅ ꯊꯥꯡꯗ ꯊꯤꯜꯂꯦ꯫ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯦ? ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯃꯪꯂꯥ? ꯃꯥꯅꯤ, ꯃꯪꯅꯤ꯫ ꯑꯩ ꯌꯥꯝꯕꯨꯡꯒ ꯐꯝꯅ ꯇꯨꯝꯊꯈ꯭ꯔꯕ? ꯃꯥꯅꯤ, ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯪꯗꯅꯤ꯫ ꯌꯥꯝꯕꯨꯡ, ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛ꯫ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯁꯦ
ꯑꯩ ꯕꯧꯗꯣ ꯌꯥꯝꯕꯣ ꯑꯩ ꯕꯧꯗꯣ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯅ ꯂꯥꯏꯖ ꯁꯣꯔꯗꯣ ꯐꯨꯏꯅ ꯍꯣꯜꯂꯛꯂꯦ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯃꯛꯇ꯭ꯔꯦ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯇꯞꯅ ꯇꯨꯡꯍꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯛ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯒꯨꯝ ꯁꯍꯨꯝ ꯑꯃ ꯐꯥꯎꯔꯛꯏ ꯃꯤꯀꯨꯞꯇ ꯂꯥꯏꯖꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯇꯦꯕꯜ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯟꯅ ꯌꯦꯡꯂꯤꯕꯗꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯇꯨꯅꯤ ꯂꯥꯏꯖ ꯃꯥꯡꯂꯣꯝꯗ ꯇꯥ ꯂꯥꯛꯂꯒ ꯄꯣꯠꯁꯛꯇꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯅ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯨꯛ ꯌꯦꯡꯕꯗ ꯈꯪꯕ ꯉꯝꯗꯦ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯂꯕꯗ ꯂꯥꯏꯖ ꯃꯈꯨꯠ ꯑꯅꯤꯅ ꯃꯆꯤꯟꯗꯨ ꯈꯪꯃꯦꯟ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯅ꯭ꯌꯨꯇ꯭ꯔꯣꯟ ꯕꯣꯝꯅꯤ ꯑꯗꯨꯕꯨ ꯗꯦꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕꯒꯤ ꯆꯥꯡ ꯅꯦꯝꯕ ꯇꯥꯏꯞꯅꯤ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯛꯂꯕꯗꯤ ꯌꯨꯝ ꯑꯗꯣ ꯃꯤꯀꯨꯞꯇ ꯑꯣꯟꯈꯤꯅꯤ ꯃꯁꯤꯗ ꯅꯠꯇ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗꯤ ꯈꯨꯖꯤꯟ ꯃꯃꯥꯏ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯃꯥꯡꯍꯟꯕ ꯉꯝꯕ ꯄꯣꯠꯁꯛꯅꯤ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯏꯃꯔ ꯑꯃ ꯊꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯃꯔꯗꯨꯗ ꯀꯥꯎꯟꯗꯥꯎꯟꯒꯤ ꯅꯝꯕꯔꯅꯆꯤꯡꯕ ꯆꯠꯇꯦ ꯅꯝꯕꯔ ꯈꯨꯗꯤꯡ 0 ꯉꯥꯛꯇ ꯆꯣꯡꯊꯣꯛꯂꯒ ꯇꯤꯠ ꯇꯧꯔꯒ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯨꯠ ꯇꯧꯔꯒ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯇꯥꯏꯝ ꯕꯣꯝ ꯑꯣꯏꯗ꯭ꯔꯦ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯕꯣꯝꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯁꯇꯦꯝꯗꯨꯒꯤ ꯗꯤꯚꯥꯏꯁꯇ ꯀꯅꯦꯛ ꯇꯧꯁꯤꯜꯂꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯕ ꯕꯇꯟ ꯑꯃ ꯅꯝꯂꯒ ꯄꯣꯈꯥꯏꯍꯟꯅꯤꯡꯕ ꯃꯇꯝꯗ ꯄꯣꯈꯥꯏꯍꯜꯂꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛꯃꯛ ꯄꯣꯈꯥꯏꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯁꯨ ꯂꯩꯔꯕ ꯃꯤ ꯑꯃꯅ ꯁꯥꯟꯅꯗꯨꯅ ꯊꯝꯂꯤꯕ ꯕꯣꯝ ꯃꯤꯀꯨꯞꯁꯤꯅ ꯂꯥꯏꯖ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯗ꯭ꯔꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯕ ꯃꯝꯂꯤ ꯇꯧꯕ ꯀꯥꯁꯤꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯦꯞꯂꯒ ꯎꯔꯤꯕ ꯁꯛꯇꯝ ꯃꯌꯥꯝ ꯑꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯀꯤꯔꯛꯂꯦ ꯑꯀꯣꯏꯕꯗꯣ ꯂꯩꯔꯒ ꯌꯦꯡꯂꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯚꯤꯗꯤꯑꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯗꯦꯁꯇ꯭ꯔꯛꯇꯤꯞ ꯄꯋꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯑꯣꯏꯅ ꯌꯣꯝꯗꯨꯅ ꯁꯥꯕ ꯕꯣꯝ ꯌꯦꯡꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯛꯂꯦ ꯃꯪꯅꯤ ꯃꯪ ꯍꯥꯏꯔꯒ ꯆꯤꯝꯕꯥꯜꯗꯨ ꯁꯣꯜꯂꯤ ꯁꯣꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯤꯟꯕꯥꯜꯗꯨ ꯂꯦꯞꯇꯦ ꯄꯥꯈꯠꯅ ꯇꯥ ꯋꯥꯅ ꯁꯣꯜꯂꯤ ꯃꯪꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯪꯅꯤ ꯌꯥꯝꯅ ꯀꯤꯕ ꯃꯪ ꯑꯩ ꯀꯤꯔꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯌꯥꯝꯕꯣ ꯅꯪ ꯑꯩ ꯕꯧꯗꯣ ꯌꯥꯝꯕꯣ ꯑꯩ ꯃꯪꯁꯤ ꯌꯥꯝ ꯀꯤꯔꯦ ꯎꯏꯁꯤꯜꯂꯕꯁꯨ ꯃꯃꯤꯠꯅ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯩꯔꯕꯗ ꯂꯥꯏꯖ ꯃꯀꯣꯛ ꯉꯥꯎꯔꯛꯂꯦ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯆꯤꯛꯅ ꯃꯦꯜꯂꯒ ꯌꯥꯝꯕꯣ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯥꯎꯔꯝꯕ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯕ ꯉꯝꯗ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ ꯇꯒꯨꯞ ꯄꯥꯡꯂꯕ ꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯎꯏꯁꯤꯜꯈ꯭ꯔꯒ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯔꯛꯂꯦ ꯑꯍꯤꯡꯁꯨ ꯂꯣꯏꯈꯤꯅꯤ ꯄꯨꯟꯁꯤꯒꯨꯝ ꯏꯆꯦꯜꯁꯨ ꯀꯪꯈꯤꯅꯤ ꯄꯤꯔꯥꯡꯒꯨꯝ ꯂꯣꯏꯕ ꯅꯥꯏꯕ ꯁꯤꯡꯒꯤ ꯂꯛꯇ ꯅꯪ ꯑꯩꯁꯨ ꯑꯃꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯨꯡꯅꯥꯡꯂꯤ ꯉꯁꯤ ꯍꯌꯦꯡ ꯈꯪꯗꯕ ꯅꯍꯥꯛꯅ ꯇꯞꯊꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯅꯣꯡꯃꯗꯤ ꯀꯥꯂꯦꯟ ꯃꯇꯝ ꯂꯥꯛꯄꯅ ꯇꯁꯦꯡꯒꯤ ꯃꯥꯂꯦꯝꯁꯦ ꯊꯣꯛꯅꯥꯎꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯍꯛꯆꯥꯡꯗ ꯃꯅꯤꯜ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯁꯤꯟꯊꯣꯡ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯂꯩꯆꯤꯜ ꯂꯝꯍꯦꯟꯕꯁꯤꯡ ꯍꯥꯏꯉꯝ ꯇꯧꯉꯝꯗ ꯑꯇꯤꯌꯥꯒꯤ ꯆꯤꯗꯥꯏꯗ ꯀꯤꯔꯨꯞ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯃꯝꯊꯔꯨꯔꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛꯇ ꯑꯅꯧꯕ ꯁꯛꯇꯝ ꯑꯃꯗ ꯃꯤꯠ ꯄꯥꯡꯉꯛꯂꯤ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯁꯤꯂꯤꯡꯗ ꯍꯦꯛ ꯇꯥꯔꯨꯏ ꯐꯦꯟꯗꯣ ꯂꯤꯔꯤ ꯊꯥꯔꯒ ꯂꯩꯔꯤ ꯊꯣꯛꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯛꯏ ꯀꯕꯣꯛꯂꯩ ꯄꯥꯟꯕꯤ ꯑꯅꯤ ꯒꯝꯂꯥ ꯑꯃꯃꯝꯗ ꯊꯥꯔꯒ ꯊꯣꯛꯅꯥꯎ ꯅꯥꯀꯟ ꯑꯗꯨꯗ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯝꯂꯤꯕꯗꯣ ꯄꯥꯝꯕꯤ ꯑꯅꯤꯃꯛꯇ ꯂꯩ ꯑꯃꯃꯝ ꯈꯛꯇ ꯁꯥꯠꯂꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯥꯟꯅ ꯇꯔꯨ ꯃꯊꯟꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯣꯝꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯁꯤꯡꯅ ꯂꯩꯁꯥ ꯇꯝꯕ ꯍꯧꯈ꯭ꯔꯕ ꯃꯈꯣꯏꯕꯨ ꯃꯆꯤ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊ ꯌꯦꯡꯕꯒꯤ ꯃꯃꯤꯁꯨ ꯎꯔꯤ ꯃꯇꯧꯗꯨ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯁꯛ ꯑꯣꯏꯕꯅ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯉꯥꯏꯍꯥꯛꯇꯤ ꯁꯛꯇꯝ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯇꯣꯞꯄ ꯗꯣꯛꯇꯔꯔ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯌꯦꯡꯅ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯤ ꯌꯦꯡꯂꯤꯕꯗꯣ ꯀꯅꯥ ꯅꯠꯇꯦ ꯃꯩꯔꯥꯕꯕꯨꯅꯤ ꯊꯣꯛꯅꯥꯎꯗ ꯉꯥꯜꯂꯤꯕ ꯉꯧꯔꯣꯛ ꯉꯧꯕ ꯀꯔꯇꯦꯟꯁꯤꯡ ꯑꯗꯨꯅ ꯃꯥꯂꯪꯕꯒꯤ ꯇꯥꯟꯊꯥꯗ ꯐ꯭ꯔꯪ ꯍꯨꯝꯖꯤꯜꯂꯛꯄ ꯐꯛꯂꯥꯡ ꯃꯥꯏꯀꯩ ꯃꯔꯤꯗ ꯏꯪꯂꯕ ꯑꯉꯧꯕ ꯃꯆꯨꯅ ꯂꯩꯇꯦꯡꯂꯤꯕ ꯇꯔꯨꯔꯕ ꯑꯌꯨꯛꯁꯤꯗ ꯕꯦꯠꯇꯨꯒꯤ ꯈꯣꯡꯌꯥ ꯑꯣꯏꯔꯞ ꯉꯛꯁꯝꯗ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯍꯛꯆꯥꯡꯗꯅ ꯋꯥꯏꯠ ꯑꯦꯄ꯭ꯔꯣꯟ ꯃꯁꯝ ꯃꯅꯥ ꯅꯤꯡꯊꯤꯖꯅ ꯍꯥꯠꯂꯒ ꯃꯌꯦꯛ ꯁꯦꯡꯅ ꯃꯨꯔꯕ ꯃꯇꯨꯅ ꯖꯣꯝ ꯂꯦꯛꯊꯔꯕ ꯍꯨꯏꯅꯥꯎ ꯑꯃ ꯄꯝꯂꯒ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯂꯥꯏꯖꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯎꯕꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯪꯅ ꯇꯞꯅ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯁꯅꯥ ꯍꯧꯒꯠꯂꯦꯗꯅ ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯂꯤ ꯃꯥꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯌꯦꯡꯂꯛꯏ ꯍꯨꯏꯅꯥꯎꯗꯨꯗꯅꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ
ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯗꯨꯅ ꯃꯩꯔꯥꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯩꯖꯨꯞꯅ ꯀꯨꯞꯁꯜꯂꯤꯕ ꯂꯥꯏꯖꯒꯤ ꯇꯝꯄꯥꯛꯇꯨꯗ ꯍꯤꯅꯥꯎꯗꯨ ꯀꯤꯠ ꯊꯝꯂꯛꯏ꯫ ꯑꯍꯤꯛ ꯃꯇꯥꯏ ꯀꯩꯝꯇ ꯂꯩꯇꯕꯅꯤ, ꯑꯩꯅꯁꯨ ꯌꯦꯡꯉꯕꯅꯤ꯫ ꯉꯥꯡꯅ ꯍꯤꯅꯥꯎꯗꯨꯗ ꯅꯣꯟꯊꯔꯒ ꯃꯈꯥ ꯇꯥꯏ꯫ ꯑꯃꯨꯕꯤ ꯁꯦ ꯆꯤꯆꯦꯗ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣꯁꯦ꯫ ꯏꯉꯛ ꯉꯛꯂꯝꯕ ꯅꯨꯄꯤꯗꯣ ꯍꯔꯥꯎꯅ ꯅꯣꯛꯂꯛꯂꯤ꯫ ꯍꯤꯅꯥꯎꯗꯨ ꯃꯥꯒꯤꯅꯤ ꯈꯪꯂꯕꯗ ꯇꯇꯨ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤꯕꯗꯣ ꯇꯥ ꯄꯣꯝꯈꯠꯂꯒ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯑꯩꯒꯤꯔꯣ ꯌꯥꯝꯕꯣ? ꯁꯤ ꯑꯩꯒꯤꯔꯕ? ꯑꯌꯥ, ꯃꯁꯛ ꯈꯨꯠꯅꯨꯡꯁꯤꯁꯤꯒ ꯑꯩꯒꯤꯔꯣ ꯍꯥꯏꯕ? ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯃꯥꯅꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯂꯥꯏꯖꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯍꯤꯅꯥꯎꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯅꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯩꯔꯥꯕ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯂꯥꯏꯖꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯍꯔꯥꯎ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯧꯗ ꯃꯩꯔꯥꯕꯗꯣ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯊꯨꯅ ꯐꯝꯊꯔꯛꯂꯒ ꯃꯈꯨꯠꯇꯒꯤ ꯍꯤꯅꯥꯎꯗꯨ ꯂꯧꯏ꯫ ꯈꯣꯡꯌꯥ ꯑꯣꯏꯔꯞ ꯊꯝꯈ꯭ꯔꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯩꯗꯧꯔꯦ? ꯅꯁꯥ ꯀꯩꯗꯧꯏ? ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯝꯕ ꯂꯥꯏꯖ ꯃꯩꯔꯥꯕꯗ ꯇꯊꯛ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯌꯥꯝꯕꯣ, ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ? ꯉꯔꯥꯡ ꯑꯩꯕꯨ ꯉꯔꯥꯡ... ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯂꯥꯏꯖ ꯉꯔꯥꯡ ꯃꯪꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯃꯊꯪ ꯎꯔꯛꯂꯕꯗ ꯂꯥꯏꯖ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯈꯪꯂꯗꯅ ꯃꯩꯔꯥꯕꯅ ꯊꯦꯝꯖꯤꯜꯂꯛꯏ, ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ꯫ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯁꯅꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯕ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯣꯁꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯊꯦꯝꯂꯁꯨ ꯂꯥꯏꯖ ꯇꯔꯥꯏ ꯐꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯑꯩꯒ ꯐꯝꯃꯤꯟꯅꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯉꯤꯗꯅ? ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯩꯔꯥꯕ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯀꯧꯔ ꯌꯦꯡꯕꯅꯤ꯫ ꯇꯨꯝꯃꯝꯕ ꯃꯥꯜꯂꯦ ꯈꯜꯂꯒ ꯅꯪꯕꯨ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯉ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯅꯥꯄꯤꯁꯤꯅ ꯀꯩꯒꯤ? ꯁꯦ ꯀꯞꯀꯅꯣꯕ, ꯌꯥꯝꯃꯨꯛ ꯂꯩꯔꯤꯁꯤꯗꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯂꯥꯏꯖꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯕꯨ ꯅꯦꯝꯊꯗꯦ, ꯇꯥ ꯄꯥꯈꯠꯅ ꯍꯥꯏꯔꯤ, ꯑꯗꯨ ꯌꯥꯝꯕꯣ, ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯕꯣꯝ, ꯑꯗꯨꯒ ꯚꯤꯗꯤꯑꯣ, ꯏꯃꯥꯁꯤꯅ ꯃꯃꯥ ꯕꯦꯗꯗ ꯊꯥꯡꯅ... ꯌꯥꯝꯕꯣ, ꯑꯩ ꯉꯔꯥꯡ... ꯆꯨꯁꯤꯜꯂꯒ ꯂꯩꯔꯅꯤ ꯈꯪꯂꯤ꯫ ꯃꯁꯤꯇꯕꯨ ꯀꯤꯈꯤꯕꯅꯤ ꯃꯍꯥꯛꯅ꯫ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯕꯨ ꯑꯀꯤ ꯇꯨꯖꯨꯡ ꯐꯪꯗꯅꯕ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯒꯦ ꯈꯜꯂꯨꯕ ꯑꯔꯦꯝꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯗꯦ꯫ ꯅꯣꯛꯃꯤ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕꯩꯅꯤ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦ꯫ ꯌꯨꯝꯗꯁꯨ ꯀꯩꯝꯇ ꯇꯧꯗꯦ꯫ ꯕ꯭ꯂꯦꯛꯀꯤ ꯂꯩꯇꯕ ꯀꯥꯗꯨꯗ ꯅꯪ ꯈꯔ ꯆꯤꯡꯅꯔꯝꯕ ꯌꯥꯏ꯫ ꯅꯪꯅ ꯆꯤꯡꯅꯔꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯁꯤ꯫ ꯀꯥꯗꯨꯗ ꯀꯩꯝꯇ ꯂꯩꯇꯦꯕ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕꯩꯅꯤ꯫ ꯋꯥꯐꯝꯗꯨ ꯂꯥꯏꯖ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯒꯤ ꯀꯣꯛꯇ ꯍꯟꯖꯤꯟ ꯅꯥꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯊꯥꯖꯕ ꯉꯝꯃꯣꯏ ꯈꯪꯉꯦꯕ꯫ ꯍꯦꯂꯨꯁꯤꯅꯦꯁꯟ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯑꯃ ꯐꯥꯎꯕꯅꯤ꯫ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯩꯅꯤ꯫ ꯂꯥꯏꯖ ꯀꯞꯄꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ ꯃꯁꯤ ꯃꯔꯥꯡ ꯑꯣꯏꯔꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯃꯥꯗꯨ ꯀꯥ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯦꯞꯄꯤ꯫ ꯊꯕꯥꯁꯨ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ꯫ ꯂꯥꯏꯖꯅ ꯄꯤꯔꯤ ꯂꯩꯔꯝꯕ ꯎꯔꯒ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯅꯣꯛꯂꯒ, ꯏꯆꯥ ꯍꯧꯒꯠꯂꯦꯗꯅ, ꯏꯃꯥ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯨꯕꯅꯤ꯫ ꯁ꯭ꯋꯥꯏꯗꯒꯤ ꯑꯔꯩꯕꯗꯣ ꯄꯤꯖꯅꯤꯡꯗ꯭ꯔꯕ, ꯃꯇꯝ ꯈꯔ ꯂꯧꯈ꯭ꯔꯦ꯫ ꯏꯁ, ꯏꯃꯥ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯉꯔꯥꯡ ꯅꯪ ꯌꯥꯝꯕꯨꯡꯅꯅꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯅꯤꯛꯂꯨꯔꯕ꯫ ꯂꯥꯏꯖ ꯍꯧꯖꯤꯛꯇꯗ ꯃꯥꯁꯦ ꯉꯥꯎꯔꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯃꯪꯂꯥ? ꯋꯥꯈꯜꯅꯔ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ꯫ ꯃꯃꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯥ ꯍꯪꯂꯛꯏ, ꯏꯃꯥ, ꯑꯩ ꯑꯁꯦꯡꯕꯒꯤ ꯀꯩꯁꯨ ꯇꯧꯈꯤꯗꯕ꯭ꯔꯥ? ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯠꯇꯅ ꯑꯩꯅ ꯀꯥ ꯑꯃꯗ ꯂꯩꯔꯝꯗꯕ꯭ꯔꯥ? ꯍꯥꯏꯌꯨ ꯏꯃꯥ, ꯑꯩ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯅꯣ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯀꯥꯅꯣ ꯁꯅꯥ? ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤꯗꯣ ꯉꯥꯏꯔꯦ꯫ ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯖꯥꯠ ꯉꯥꯡꯒꯅꯨꯁꯦ꯫ ꯏꯃꯥ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯛꯀꯦꯀꯣ꯫ ꯅꯅꯝꯃꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯏ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯃꯔꯥꯡꯗꯨꯗ ꯑꯩꯅ ꯅꯪ ꯊꯝꯃꯝꯃꯕ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂ ꯂꯩꯔꯅꯨꯁꯦ꯫
ꯉꯥꯡꯅ ꯊꯕ ꯃꯥꯅ ꯄꯨꯔꯛꯄ ꯀꯦꯔꯤ ꯕꯦꯒꯇꯨ ꯄꯥꯏꯈꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯂꯥꯏꯁꯤꯗꯤ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯑꯃꯠꯇ ꯃꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯊꯥꯖꯃꯟꯗꯕꯅ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯇꯩ ꯃꯊꯧꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯨꯝꯗ꯭ꯔꯤꯡꯂꯛꯏ꯫ ꯍꯦꯛ ꯆꯪꯉꯛꯄꯒ ꯎꯔꯛꯏ ꯃꯪꯗꯨꯅ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯅꯟꯗꯔꯥꯖꯇꯣ꯫ ꯊꯣꯡꯗ ꯈꯖꯤꯛ ꯉꯥꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯆꯪꯉꯛꯂꯒ ꯐꯝꯂꯔꯤ꯫ ꯃꯩꯔꯥꯕ ꯎꯕꯗ ꯊꯤꯟꯒꯠꯂꯝꯕ ꯁꯣꯔ ꯄꯨꯝꯕ ꯅꯦ-ꯅꯥ ꯇꯥꯅ ꯍꯣꯟꯇꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯔꯕ꯭ꯔꯥ?" ꯃꯩꯔꯥꯕ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯣꯝꯃꯤ꯫ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝꯃꯟꯈꯤꯕꯅ ꯅꯟꯗꯔꯥꯖ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯏ, "ꯉꯔꯥꯡꯁꯦ ꯑꯩ ꯇꯨꯝꯊꯕ ꯌꯥꯗꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯍꯧꯒꯠꯁꯤꯔꯥ ꯍꯧꯒꯠꯂꯣꯏꯁꯤꯔꯥ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯅꯤ ꯂꯥꯞꯇꯛꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯣ꯫ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯥꯟꯕꯅ ꯍꯧꯒꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ..." ꯂꯤꯌꯨ ꯍꯣꯏꯁꯦ ꯋꯥꯐꯝꯁꯦ ꯈꯪꯈꯤꯕ꯭ꯔꯥ? ꯅꯟꯗ ꯃꯀꯣꯛꯇꯣ ꯅꯥꯛ ꯌꯦꯠ ꯍꯥꯏ꯫ "ꯈꯪꯗꯦ, ꯂꯣꯏꯅꯃꯛ ꯀꯟꯅ ꯇꯨꯝꯊꯅꯕ ꯇꯥꯟꯖꯥꯅꯤ꯫ ꯑꯩꯅ ꯆꯦꯟꯁꯤꯜꯂꯒ ꯄꯨꯊꯣꯔꯛꯂꯒ ꯀꯥꯗꯣ ꯍꯥꯟꯅꯒ ꯑꯃꯨꯛ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯕꯅꯤꯗꯣ꯫ ꯃꯃꯥꯗꯤ ꯆꯤꯡꯅꯩ, ꯃꯥꯁꯨ ꯈꯪꯅ ꯃꯆꯥꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯃꯇꯧ ꯉꯥꯛꯇ ꯀꯔꯤꯅꯣ ꯑꯣꯏꯔꯛꯂꯤꯕꯁꯦ? ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯊꯣꯏꯕ." ꯃꯩꯔꯥꯕ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯅꯟꯗꯔꯥꯖꯅ ꯃꯉꯣꯟꯗ ꯏꯍꯣ ꯍꯣꯟꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯃꯁꯤꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯃꯥꯅ ꯋꯥꯐꯝꯁꯤ ꯍꯥꯟꯅꯅ ꯈꯪꯂꯦ ꯍꯥꯏꯕ꯫ ꯅꯟꯗꯅ ꯈꯪꯂꯦ꯫ ꯃꯔꯝꯁꯤꯅ ꯃꯥꯕꯨ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯅꯨꯡꯗꯨꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇ ꯆꯨꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯂꯛꯄꯗ ꯁꯅꯥꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯃꯗꯨ ꯊꯣꯛꯇꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕ꯫ ꯃꯥꯒꯤ ꯀꯟꯁꯜ ꯗꯣꯛꯇꯔꯗꯣ ꯎꯅꯔꯒ ꯑꯩ ꯉꯁꯤꯃꯛ ꯔꯤꯝꯁꯇ ꯔꯤꯐꯔ ꯇꯧꯅꯕ ꯍꯥꯏꯒꯦ ꯈꯜꯂꯤ꯫ ꯗꯣꯛꯇꯔ ꯂꯦꯅꯤꯟꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯑꯃꯗ ꯀꯥꯎꯊꯣꯛꯄ ꯉꯝꯈ꯭ꯔꯤꯕ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯈꯤꯕꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯊꯥꯖꯍꯟꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯒꯣꯜꯁꯦ ꯂꯦꯟꯕ ꯃꯥꯡꯕ ꯇꯥꯔꯦ." ꯋꯥꯔꯤꯁꯤꯅ ꯃꯔꯤ ꯁꯟꯗꯣꯛꯂꯒ ꯃꯊꯪ ꯂꯥꯝꯂꯒ ꯆꯠꯂꯛꯇ꯭ꯔꯤꯉꯩ ꯄꯣꯠꯇꯣ ꯃꯥꯡꯍꯟꯈꯤꯕꯗꯤ ꯕꯕꯥ꯫ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯅꯟꯗꯔꯥꯖ ꯋꯥꯍꯩꯗꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯆꯤꯝꯕꯥꯜ ꯑꯅꯤ ꯇꯥꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯈꯨꯝꯃꯤ, "ꯑꯔꯦꯡ ꯄꯨꯊꯔꯕ ꯑꯩꯅꯤ꯫ ꯅꯦꯠꯂꯨꯕ ꯈꯨꯗꯤꯡꯗ ꯂꯩꯉꯣꯏ ꯁꯛꯇꯥꯅꯤ꯫ ꯈꯣꯡꯁꯤ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯍꯛ ꯂꯩꯇꯦ ꯊꯣꯏꯕ꯫ ꯃꯥꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯅꯠꯇꯦꯅꯦ ꯃꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯁꯣꯛꯂꯕ ꯏꯃꯥ ꯀꯧꯕ ꯐꯥꯎ ꯅꯪꯗꯅ ꯎꯠ ꯑꯣꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯛꯂꯗꯤ ꯑꯩ ꯏꯃꯥꯁꯤꯗ ꯍꯥꯏꯒꯦ ꯕꯕꯥ꯫ ꯃꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄ ꯍꯧꯅꯕ꯭ꯔꯅꯦ?" ꯅꯟꯗꯔꯥꯖ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ, "ꯉꯝꯂꯣꯏ, ꯅꯪꯅ ꯍꯥꯏꯗꯨꯅꯁꯨ ꯉꯝꯂꯣꯏ꯫ ꯍꯣꯏ, ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯣ ꯏꯇꯦꯕꯦꯝꯗ ꯍꯥꯏꯔꯨꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯕꯣꯝꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯨꯗꯤ ꯅꯪꯅ ꯀꯔꯝꯅ ꯎꯕ ꯐꯪꯅꯤ?" ꯃꯩꯔꯥꯕ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯈꯪꯂꯤꯕꯗꯣ ꯂꯣꯏꯔꯝꯗ꯭ꯔꯦ꯫ ꯇꯧꯔ ꯂꯨꯊꯔꯛꯄ ꯂꯩꯅꯨꯡ ꯑꯣꯜꯂꯦ ꯋꯥꯔꯤꯁꯦ꯫ ꯃꯥꯒꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡꯗꯨꯗ ꯅꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯣꯛꯃꯤ ꯇꯧꯔꯒ, "ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯣꯡꯃ ꯑꯩꯅ ꯍꯪꯈꯤꯕ ꯑꯪꯀ ꯑꯃꯁꯨꯡ ꯁꯥꯏꯟꯁꯀꯤ ꯋꯥꯍꯪ ꯑꯅꯤꯗꯣ? ꯃꯗꯨꯗ ꯅꯪꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯅ ꯆꯨꯝꯂꯕꯅꯤ. Math may be the language of science, but it's not the language of creation." ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯪꯀ ꯍꯣꯠꯂꯒ ꯐꯣꯜ ꯑꯃꯗꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀ꯭ꯔꯤꯌꯦꯁꯟ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯛꯎꯗꯕ ꯋꯥꯔꯤꯁꯦ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯐꯣꯜ ꯐꯪꯗꯦ꯫ ꯑꯩ ꯃꯥꯏꯊꯤꯔꯒ ꯂꯩꯍꯧꯏ꯫ ꯋꯥꯐꯝꯗꯨ ꯃꯩꯔꯥꯕ ꯇꯥꯅꯤꯡꯕ ꯌꯧꯗꯦ꯫ ꯃꯁꯪ ꯑꯣꯏꯕ ꯈꯛ ꯈꯧꯔꯥꯡꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯅꯟꯗꯔꯥꯖ ꯅꯣꯛꯂꯒ, "ꯅꯪꯅ ꯇꯥꯅꯤꯡꯂꯤꯕꯗꯣ ꯑꯩ ꯈꯪꯏ꯫ ꯍꯥꯏꯗꯣꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯕꯣꯝꯁꯦ ꯅꯪꯒꯤ ꯏꯃꯥꯁꯤꯅ ꯊꯝꯕ ꯅꯠꯇꯦꯅꯦ꯫ ꯃꯁꯤꯒꯤ ꯃꯄꯨ ꯇꯣꯉꯥꯜꯂꯤ꯫ ꯅꯪꯒꯤ ꯏꯃꯥꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯑꯔꯣꯟꯕꯁꯦ ꯈꯪꯈꯤꯕꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤ꯫ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯁꯝꯂꯤꯕ ꯗꯤꯚꯥꯏꯁꯁꯦ ꯑꯅꯤꯅꯤ꯫ ꯑꯃꯅ ꯏꯇꯦꯝꯕꯦꯝ ꯁꯨꯗꯦꯁꯅ, ꯑꯃꯅ ꯑꯁꯦꯡꯕ ꯃꯄꯨꯗꯨꯅꯤ." ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯗꯨꯅ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯂꯕꯁꯨ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯃꯥꯅ ꯊꯝꯕꯅꯤ ꯈꯜꯂꯒ ꯂꯩꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯈꯜ ꯃꯌꯦꯛ ꯁꯦꯡꯅꯕ ꯅꯟꯗꯔꯥꯖꯅ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯕꯦꯗ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩ ꯌꯨꯝꯗ ꯂꯩ ꯍꯥꯏꯕ꯫ ꯋꯥꯐꯝꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ
waking chatpa mi amana police station da phone toraki. Nupa ama nupi ani gari manungda tumduna leire kauba tadre haina. Aini hena ngaklibadi mafamdu yokshilakpada phone toraklamba nupado leiramdre. Madugi mahut aina chapchaba mafamdu yorakpa nangdringe lapna uramba gari do mai saklaga pokhaire. Mafamdu kupni yengsilabato manakta leiramba oil pump aduda mari leinabasing kauraga CCTV footage so yeng. Madu ay amadi ay ganak na loinaba constable amagani. Mairaba sordo tapna hontaraga makut ani na mamaydo kumdrilaga laikre. Nandaras na tapna makhatari. CCTV footage suda namasi amadi bedagi thawongdo ay na uki. Adubo ngaklibadi video matik adu khaknata ahin bakari shawramdre. Gari du da kunjona karam ni yoramba mabu kanan hatkiba madu thibagi hak aingonda laikide. Press media na kari likun phangi hanglakpada aina constable adugi chinmelaga ikuna first test to china pairaga khomki ai khangdi haiduna laithokle una namasi gi maral kupsilaga imung singi leinariba mari se kaninglaga adubu luribadi matam khara leiraga aigi khutta leiba first test tuga chap manaba video ama aingonda yoraki video sing aduni kasi phau ka aduda thadoklaga thamliba mado aina nati midunani misak aduna hai aingonda leiba video do puthoklaga sudibo maralgi matik chaba dandi fangandraba bomase pokhayangani namasina hai kariguma video do puthoklaga mabule khata halaba systematic oiba bomse pokhayalaga udolhangani makhoi ni gi mayaidani asi pana lebliba mairaba tamna babana kunjobadi masak muna khangra atay hanglakti nupado wari singdo kok ta hanjinba chandabanara kok hina ngaurakpanara kunjo oina hangakli nandra sunoi noklaga khumi karigi khangdani aini yamna munna khangba mini kanagi maramdagino namasina aranba lambida chatkiba madusu ai loina khangi adubu hoji madugi matam loikre amuk na honana horakli sidi baba polsi leire khangna babana chendabagi maram kaigino chenduna hingadabu oirabadi ai soidana chengadaba adubu sakudaba mahagado matik magul leiban kibana kanarasu magi mafamdagi nanthokpa ngamloi haisinadi babana misakto thengnabirabra lushina hanglakpani aruba miing loinana khangningbagi khonthok oirabaso pakhatpa manba mairambagi matonda nandras haifet ngakchani adubu harekli khangde ukibasu leite che machet amada marau leiba sahitya kaya tawraga wahai pareng kaya irei artha lokshin pham khangdaba yamna lubasu yawi warisi mari makhung samnarakjai khallabaso hena lusille matangsida nandras wangang balekre aron matangkhai amadi haidokpa yaba khakta khallaga tangkhai amadi chena tasilaga thamkhre phamlambadagi hogolaga hayai mapai khoina ichaningo lushibadi angakpa phangna nushi haibado nang khanglamgani meraba matam khradi ipa icha aikhoi tumina leikise nachanse hana mukta thimkidaba yaro isagi mamangda phamdana oidaba ngangloni khanbadane ai manakta chaningde adubu ngangdabadi yadaba ai doctor unaroge si hairaga nandras khonglei thuna thokre wari li thoklambaduna amukki hina matha sanaba maram amu oiramle hauzi mangda tarang chongthokliba wahangsing sidi kunjobo kari maramgi amadi mabu halibasina kanano sudina tawramiba phattaba thabak adugi marumda leiriba wariduna kari video macha sigadabak nandarasbo asi yongna wahan bahunabra atopa maral ama leibra school da hatkiba angangduna kanana advocate misrana karigi bedaga chakmanaba misida anesthesia kapsilaga halamba rose na kari warino makhoi asiga pumnamak mari leinabagum tawri khwaidagi maru oiribadi nandaras na hairamba cheda irei haiba wahisingduni mairaba karigumba maningsinglai nongma basanta ras numitta mana laisada pikiba kusum leido che amasu yaukibani tasingbadi gate manakta leirambana mana khunduna purakpani wafam siningsinglubada mairaba thuk hangolaga thorakle special ward ta leiriba domda hobe khongthang launa lai laisigi manak yongnaba